Hi friends, welcome back to my channel. ngasi aina chajagdorisi 30 sunny side up eggs nebako adu si haibadi half fry toraga sem tawjabanebako yerum 30 ni aduga green chutney ga red chutney ga aduga cold drink ama yauzare adu ngasi gi challenge si yam tough oidorini ko ai hana su yerum 30 budi chakhrebako sidi khar yengsi mayam ai ये कोई तौनबदी होना जगे इचिलिनाव मैम सिंग लोइनब होना जगे अदुबु याम टफ्टी ओइगदौ माली येंबदा दुम कैनोम पुकनिंग द फाव अम यावेको अदु फरे इचिलिनाव मैम सिंग लोइ फो येंबियो अदुगा इचिलिनाव खरना हाइजरकोइ दमकता इन तौजबनी अदु इचिलिनाव मैम सिंग नसु आइबु सपोर्ट तौबिनी आइगी वीडियो सिबु लोइ फो येंबिरगा शेयर तौबिनी हाइना थाजै मैम तौबियो हौजरगेको हौजरगे इचिलिनाव मैम हावे मुरोक का साथ तोड़गा का si muroga amane saya chutney ngang ko siya mugeng ka अदु इचिलिनाव मैम सिंग अदुम हाइबिरो मथंग करी चाचे हाइबदो अदुम तौजनब होना जगे mix up tauge ngasi sisi yam tough oiba challenge ni kanano aiga thamina si lising ani ichilinaw mayam singa ingonda comment tawbiro wai lising ani am chu pige yerum si ai piche jaga
ꯃꯌꯥꯝ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯒꯗꯕꯗꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎꯀꯣ ꯑꯩ ꯁꯤꯁꯤ ꯌꯥꯝꯅ ꯇꯐ ꯑꯣꯏꯕꯅꯤ ꯑꯩ 2,000 ꯑꯃꯁꯨ ꯄꯤꯖꯒꯦ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯒ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕꯀꯣ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯉꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯎ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯣꯏꯔꯒꯅ ꯃꯅꯤꯄꯨꯔꯗ ꯑꯩ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯅꯤꯅ ꯑꯗꯨ ꯇꯧꯃꯤꯟꯅꯁꯤꯀꯣ ꯁꯥꯕꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯝꯒꯅꯤ ꯃꯥꯏ ꯃꯤꯠꯀꯁꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯁꯥꯕꯁꯨ ꯈꯥꯡꯉꯒꯅꯦ ꯑꯩꯅ ꯅꯝꯖꯔꯤꯁꯤ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ
ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯀꯣ ꯐꯤꯕꯝꯗꯤ ꯇꯥꯔꯦ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗꯤ ꯃꯔꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯄꯨꯔꯥ ꯐꯤꯕꯝ ꯇꯥꯔꯦ ꯂꯥꯁ ꯑꯃꯈꯛꯇꯪ ꯉꯥꯏꯖꯔꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯐꯤꯕꯝ ꯇꯥꯔꯦ ꯑꯃꯈꯛꯇꯗꯤ ꯉꯥꯏꯖꯔꯦ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤ ꯇꯧꯕꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯏꯟꯖꯣꯏ ꯇꯧꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯀꯔꯤ ꯆꯥꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯇꯧꯖꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯏ